sugi khutiek pinaraga leiriba KNFP gi khulai paiba matik chana khulai paiba koigi militant sing kadar singna Kangpokpi district ki ireng khulgi waiting set ta koigi waiting set si thugairaba matungda maduda yungliba memorial stone da Kuki len thazalam le haibadagi Naga miyamna iho ma horaga koi Kangpokpi Sisipur Kangpokpi taba lambi phaunariba lambi si thingjiloraga akan iho ma thoki reng khulgi thoiba khunja singda aki akang pirakpase masi katana tana mamang da su security force ki mamang da khulai matik chana pairaga mayam da kian khangan bagi thabakse adum chatharaga lai dadi su agreement da khulai pairaga chatlu haibse sidum yaura bribe si adum wahang adum moire oja ka main ying be sam tangse mani madu ni akogi su gi kaino si mamang da political kaino da yengma matam da su congress ki matam da su si tongna mani hare adu akogi program yamna akogi masigi irang si lakpadagi masi su lawtho da khalaw mayam am lawre su si lawtho kadamni su de kaino to masida akogi terrorist na attack to wasing si matik chaba security magay de pakumpi gamni haiba si sima making na thamiko adu government of Manipur na popular government lagi matamda cabinet pass to giva ten resolution to sushi kaino to gadam ni haibu adu ona taina bada aku sushi extend to re center na BJP government na extend to re ko hana di congress na to ramani hare oina BJP na extend to re masida langni point di sana su thami ba se ground rule mayam ama akoi masida extend to matamda masi khara ground rule mayam change to ida akoi media da sam phungi bini ko amu hana yengmo matamda masi moi ground rule sida khulai sing si to ya da ba adagi moi kem sing di kem si to te on ba smai to dona mayam am legi ontonin to ba adu masida kwai ngani nai oidi budi akoi lairiba state force ki policing adagi central security force mamang iren kun mamang openly khulai pairaga KNFP kaino sina video footage masi pungai hayen ba yaroi bako video footage urga lem madura openly chatlaga iren kungi moigi mama lairiba chip tuda call ga torutna adunu noi loina tumna hatkani kunji adu tawgani masi tiger rosi thingba yaroi ga yamna chawbu mongda force hai powerful oi ba kaino da lai ba poche masi gi power si government of India na pibani si di mayak sengem hai de suji laina moi ground rule thugairaga pradamyam na kihanba amadi moi na tawning bada tawba highway chininge tingba nungoi kapshanba amadi mi haninge hatpa haninge phaba manganinge manganba sigi rule gi mayam se masi gi power piri si kanano haiba ta di government of India na piba ta ro adu iba ta di central government na sugi rule sing su ngang na talan mangamdarba ke dar sing du moi mamang makta nungoi phairaga satpa ta di moi mamang makta pradamyam na kihanba ta di madugi kainogi power sing si ji moi na piba ta re ba ai di miyam da ki halu miyam na paisa khayu miya national highway sinoi thingu noi na tawgadam ni si thabak si ai moi na injan ba ta re ba adu iba ta di mathai sugi meaning si di government of India na laiba kuki militant sing da terrorist sing da noi power achobo ma pirabani haibado adugi mong da tare ba samna haibra mahabharata karnagi akogi kapachado nungoi ga tien ka pachang de mong da adum ba bullet proof achobo ama aji akoina nungoi ka pada changoi da ba rule and regulation kasdi ma kha da changoi da ba adum ba achobo power pibani na sumai logjaningi amadi miya mamang na thoga akogi method ta su akogi mogi tribal soldier rally charim ne adura AK-47 phone na takhamni video footage lai gramni more da su akoi laiba ER gi akoi gi moi Casper mamang da bomb to kap ya ba nungwe su fire ga noi hallo da na directly threat or ba adu gi video footage lai gramni laina ngasi si program yam da amadi akoi aki akam ta holle khange proof myam ama laina suji pisal laga akoi ot pan laiba Manipur tangdu lai ta ba sida amuena mai sahan madugi achoba powerful oiba adumba politically natraga akogi maning da backing chawna center na thamaga adumba mileage achoba mu lawraga ngasi si miyam prajati tangdu lekhan ba hauji maisei da haram badagi nagadam tawre hayen khar ledi moina tawrok ba kanglu yadaba makhai tin na tawrokgi matung da tawrok myam ama la ne ba adu ngasi gi si yamna serious concern oiba akogi government of India masi matik chaba moi ground rule sing aduga masi bifam thokpa akogi moi strict
rule and regulation do ngak ta bata di masi gi backing the chaw na moina layer che masi male miyam da masi utli hai do ta seng na ngasi video footage sing sina adi moi mamang ni salib si sina masi na proof oye do swaina thang okay thaga chere oza oza do ka